ngasi phongkiba tongan ba pau che singamadi social media digi lokhachaba pau singe de pizeri hanbada maroiba pau Barma da junta gi estraita hinthang kauba kuki ta sapa ma laikhidre haidi loinana kangchup dagi kuki ta sapa ma so tonjang da sina halakre haidi kuki singna khulai pairaga Manipur amadi Barma gi ngamkhai lanthoklaga Barma da lanchat khre haidi Barma gi Maying Chan Township Mandalay region da military army na lalhauba kuntra rom phakkhibadagi hauding mafamduda lairamba lalhauba amasung misam sing saphagadaba yenglaga pot yomaga senakhre haidi Yangon Tharaka police station Myanmar lalhauba singna thugai illegal settlers singi mathakta conviction lokhalagani haina ZUF na phongdokhre BS ATM gi wahaina Kuki amasung Zomi gi marakta nungnangba poknare adungba wahai haidana ba jawgamna atemda warning tawkhre Kangluk ki irang laibana sahi sigi kut festival pangthongna kidre Kuki zo sing chawna ningba kaire India asi daram chalanate illegal immigrants sing mikhalda saruk yahaloi haina amisana phongdokhre Lupa crore amaga lakun mato henbagi yamlaba yungaw amasung yungangi polam sing thugaiduna manghankhre Mexico da pokhaiba ki thaudokta angang mari yauna kulhumdoi sire State na chalairiba Jennings Hospital awat apana pikthale laing balakpa mama na masama bukpi thangnaba ka lairamdre Sitting MP MLA Chamaga Yangkhai Mathoi nupi gi mayokta chathaba crime gi case mayoknari Sangagi mahut Manipuri poni bu state animal oina sakhangbana hena chungani haina ningthaulai sema sana zawana phongdokhre government quarter da lairiba IDP sing quarter thadoktuna chatkinaba home department ki order handokpiyo haina phongdoragre makha tarakpa pauda Andamani Nicobar da athoba singi khongul liba khongjas chetlagani haujai pau chanona pizari BS ATM gi wahaina Kuki amasung Zomi gi marakta nungnangba pongnare adumba wahai haidanaba jawgamna atemda warning tawkhre NSCNIM gi deputy auto launcher BS ATM na Chorsanpur khakta da Kuki singi separate administration tanbada saugatkani hairuwa wafam aduna maram oiraga Kuki amasung Zomi gi marakta nungaina da bathoragle adumba wahai amu hana hairoidabani haina jawgam tangbalna BS ATM da akanba warning tawkhre Saubana mai hauraba jawgam tangbalna thadurakpa cherol amana hairi BS ATM na phongdokkiba wafam aduna Zomi phurupta chawna singnabaga loinana phurup asigi miyambu khoi saunanaba pokhale matung tarakpada asingba wahai amu hanna phongdokloidabani garigumba asingba wafam sing asi phongdorakpa tarabadi matam chupagi oina wangangba yadanaba machin pochingani Greater Nagaland gi damak mangiba manglan adu Aremba tahanaba thaurang kaya su laukhatkani hairi amaromda BS ATM na haiki kumdali singamaga chamapan homphumdoi gi paringda Barma gi general Newin na Kuki lising kuntra tanthorakibadu Manipur da sanglakibani haiba wafam KNO gi president PS Haukipna Iba jalengam haiba lairikta mayek sengna yauri kumdali singama chamapan marphugi paringdasu Myanmar gi military junta na Kuki lising kuntra tanthoraki maitai amasung naga singna miyoibagi minung sida yumpham oiraga refugees sing adu changda pampikibani Kuki singna thamoi sengna refugees sing masak khangdokpagi thawrang laukhatlaba matamdata tungkoina chanagadaba mawongda ingtapa phibam purakpa ngamgani haina sumhakna phongdoki marak asida Saparmaina subdivision na konba Wapong village Lungkhomun area da tharamba popi pambi sing ZUF na mangankhre illegal settlers singi mathakta akanba action laukhatlagani haina ZUF na phongdokhre Jeliangrong Puruki area da illegal oina popi thaba amadi gari chatok chasin tawriba amasung structure kaya sajilakliba illegal settlers singi mathakta Jeliangrong United Front ZUF na akanba action lauragani haidi ZUF na thadorakpa cherol amada Jeliangrong ipa ipuna thambiramba lamkhai manungda maru oina Kangpopi district ki Saparmaina subdivision gi manung chana leiriba Wapong village Lungkhomon area da popi thadanaba amadi illegal settlers singi thabak thoram ching lepnaba mamangda kayarak hana khangallabasu wafam asibu thawoidana illegal poppy cultivation tawriba amadi illegal oina structure kaya sajilakliba amadi gari kaya chathok chasin tawriba singi mathakta akanba action laukhatlagani hairi Jeliango ipa ipuna thambiramba territory manungda poppy yauna law singubagi thabak tawba makhoibu sagatpa sing yum kai saduna khunda silakpa singna athuba matamda masana khangna khudakta tokpaga loinana masana khangna Jeliangrong territory manungdagi handokhigadabani hainasu aroiba oina warning tawragli wafam asi thawoidaba singi mathakta makha taba warning tawdana makhoigi mathakta akanba action laukhatlagani hairi
Cherol asina makha taraduna Jeliangrong ipa ipuna thambiramba langkai manungda insi amagi lam khopsilakpa yaroi laiba resource sing munba amadi namduna laungnaba honarakpa yaroi Jeliangrong United Front na ipa ipuna thambiramba lamkai manungda illegal oina khundarakpa amadi illegal refugee khudingmak takthoknaba akanba thabak lokhatuna chapchaba lamgi mapu oibagi hak adu Jeliangrong miyamda hanjin hannaba honaragani Jeliangrong miyamna matam pumbada ipai puna thambiramba lam heritage sing community asigi tungi mirolgi damak ningthina ngak senduna thamgani haina su cherol asina makhatana fongdoragli India asi dharamsala nate illegal immigrants sing mikhalda saruk yaba yahaloi haina amisana fongdokre illegal immigrants sing matangda India lenga ki wasak Manipur da su chapchana thabak oina pangthok haningi haina su fongdoragli Bihar Mikhalgi election rally da Union Home Minister Amisana India asi dharamsala amanate leibak asigi mikhalda illegal immigrants sing foreigner amata leibak asigi mikhalda vote thadaba amadi mirep oiba BJP na yaro hena fongdorakre Tha asigi taruk-tagi hauraga tangkak naina November 13 da pangthokadoriba Bihar State Assembly mikhalgidama political parties singna vote khomagi akanba thabak chatharakpa kaloinana BJP amasung opposition Congress yauna atai party singi marakta hunabagi sangsu khamthengna wangkhalagli chairak asida Bihar da haudik leibak asigi Home Minister Amit Shah na leiduna Mikhalgi akanba campaign chathabaga loinana opposition Congress na Bihar da chathakiba special intensive revision SIR gi matang da opposition na BJP da sirakpa maral sing Union Home Minister na kana yakidre political commentator kharana pause sida fongdorakpada SIRC Manipur gi oinadi yamna maru oi state asi border state ama oibana sahi kaya gi mamangdagi yumthang naba leibak Myanmar dagi amadi Bangladesh dagi illegal immigrants sing sangchilapagi asoba issue ama leiriba maphamni maramasina kumjali singani kuntareta state ki assembly mikhal pangthokadariba sigi mangoinana Manipur da so SIRC tawbas chungani haina fongdoragli Kanglu ki irang laibana sahi sigi kut festival pangthokidre Kuki zo sing chawna ningba kainare haukiba sahi kaya gi mamangdagi November amanda Chin Kuki Mizo community singna leptana pangthoktuna lakiba kut festival chahi asigi oinadi haudik tholiba Kanglu ki irang asina maram oiraga pangthokidre festival asi pangthokpa ngamkhidaba sigidama Kuki zo singi maikeida chawna ningba kaiba ama haibadu oire mahai marong lokpaga mari leinana Kuki zo singna makhoigi natki chatnabi kayaga loinana unity gi wakhalonda sahi khudingi kut festival asi pangthoktuna lakibani adubo haukiba sahi lisingani kolhomdogi Mei Hounare hauna state asida tholakkiba Kanglu ki irang asina maram oiraga Kuki zo gi family kaya awa ana mayongnaduna haudiksu relief camp ta leiriba singadugi maphamda solidarity utpo oina sahi asigi oina Kuki zo singna kut festival asi pangthoktaba phirep laukhibani haina Kuki zo council gi spokesperson Ginja Bual Jongna fongdorakre Mexico da pokhaibagi thokdokta angang mari yauna kulhomdoi sire awang thangba Mexico ki Somnora state ta leiba department store amada thokiba pokhaibagi thokdok amada angang mari yauna miyoi kulhomdoi sire haina local media gi report singna fongdorakre capital city gi Waldo department store da khangaudana mai chakhalakbaga loinana manak nakna khamba gari kaya sumai chakhalaki thaudo adu thokpagi hek pau phangbaga rescue workers sing sangchinduna mi kanbagi thabak chataki rescue workers singna thokdok thokpamdagi asibak sang kunithoi phangkhibaga loinana aso opan nanglaba miyoi 13 manak nakpa hospital singda pukhatuna laikanaki ahanba phangba report ki matung ina transformer amadagi mai horaktuna department store da pokhaibagi thokdok adu thokibani terrorist singna attack chatharakibagi khudam amata phangba leite haina authority singna confirm tawki sitting MP MLA samaga yankhaimathoi nupigi mayokta chathaba crime gi case mayoknari leibak asigi sitting MP amasung MLA samaga yankhaimathoi nupigi mayokta chathaba crime gi case mayoknari haina Association for Democratic Reform ADR gi report na fongdorakre kumdali singani ga tarama panama sung kumdali singani ga kunmari da pangthokiba mikhal singda sitting MP amasung MLA singna Election Commission of India da pikhalakiba affidavit lising mariga chanipan ga mapan gi manungda ADR na affidavit lising mariga satruka maudra humdo yengsinki maduda MP tarataru amasung MLA chama kuntra manga nupigi mayokda sathaba crime singi case mayokna ba thengnaki charge khwaidagi mayokna ba MP masing khwaidagi yamna leiba state West Bengal na oidi report adugi matung ina West Bengal gi sitting MLA amasung MP kunmanga nupigi mayokda sathaba crime gi charge mayoknari Andhra Pradesh ki oina MP amasung MLA kunmathoi case mayoknari Odisha gi oina MP amasung MLA taratare na case mayoknari hairi
ADR gi report atuna hai sitting MP amasung MLA tara tarukte nupi gi ikai khumna manghan khibagi case mayongnari sahi tara dagina life imprisonment fawgi sairak phanganingai oiba case mayongnari pasingi manungda MP ani amasung MLA tara mari yauri political party singi marakta case khwaidagi yamna mayongnari basina BJP ni party asigi MP amasung MLA yankhai mari nupi gi mayokta chathaba crime singi case mayongnari Congress ki oina MP amasung MLA kuntaru kaloinana Telugu Desam Party na MP amasung MLA tara taret case mayongnari haina ADI gi report asina makhatana fongdoragli Lupa crore amaga lising kun mathoi henbagi yamlaba yungau amasung yungangi polam sing thugaiduna mangankre sahi asigi January amadagi October kun mapan fawada state asigi tongan mafam singdagi excise department na fagat kiba marketa lupa crore amaga lakun mathoi lising mapan chaniga marfutarukki value oigedaba yamlaba yungang beer amasung yungau sing ngarang lamphelda leiba excise Manipur gi headquarter da commissioner Hungyo Borsangi mamangda department asigi staff sing na thugaiduna manghalama matung pumjinkhre yamlaba nisa sing thugaiduna manghan kiba aduga mari leinana excise department gi SPT has Brasili kumana fongdokhibada yungang beer amadi yungau sing asi sahi asigi January amadagi October kun mapan fawgi manungda excise department na tampaki mafam sing amasung tongan mafam sing dagi excise station tara humdoina phagalaba matung excise headquarter da deposit tawrakhibani excise department na ngarang thugaiduna manghan karba polam sing adu Ram liter lising ahonga chama panga tara manga sumna kuntra matoi beer liter lising kunmari ga chate ko hompuga sumna manga 1 liter marfo DIC yungaudana liter lising kunithoi ga chama panga mauda taret sumna kun manga ni hariba polam singa se market lupa crore amaga lakun mathoi lising mapan ga chani ga marfu taruke value ogene polam singa se Manipur Liquor Provision Act 1999 gi section 69 gi makhada thugaiduna mangan kibani hairi Andaman Nicobar da athoba singi khonguliba khongja selagani hauki basai lising ama chanipan maudra mathoigi Anglo Manipur war da thauna phakiba Manipur gi freedom fighter kayabu loitha ki ba Andaman Nicobar da aikhoigi ipai pu singi khonguliba gi khongchat ama patriotic rise forum Manipur na sinduna mathang sai lising ani kuntaruk ki January manga dagi tara humdoi phawba numit mapani gi oiba khongchat ama chatlagani haina forum asina thadorba serol asina hairi serol asina makhata na hairibana khongchat asiga manung chana Manipur gi freedom fighter sing aduna imalebang Manipur gi damak Lauramba Thaudang sing adubu ikai khumnabu utpoina haikal lekat tamgani English ani kun mathoidagi India government na Mount Manipur haina sakangkraba Mount Heritage ki hauji oiriba phibam sing yengsinbaga loinana aikhoigi athauba ipai pusing adubu ningsingboina National Park asigi akoibada upal sing tharamgani hairi Government quarter da laiba IDP sing quarter thadok chatkhinaba Home Department gi order khudakta handok piu haukiba lising ani kulhumdoi me humdagi state asida tholakkiba Kangla gi irang na maram oiraga tongan mafam singdagi lanjelaktuna hauji Imphal West gi Langol Game Village Zone 1 Zone 2 Zone 3 amasung Zone 4 da leiriba government headquarters singda changjapam lauriba IDP singbu akangnaba matampi duna mafam adudagi satkhinaba Manipur Sarkar gi Home Department na thokiba order ase khudakta handok piu hariba order ase IDP sing yabang amloi haina ngarang press club da pangthokiba paugi mifam amada IDP singi mahusilaga Churachandpur dagi mutum mohen bana fongdorakre State na salairiba Jenims Hospital awat apana pikthale layeng balakpa mama na masama bukpi thangnaba kalairamdre State lengang na salaiba khwaidagi chawba ana layeng sangama oiriba Jawaharlal Institute of Medical Science Jenims Purongpata layeng balakpa Chajen bisingna angang mabupi thangna ba to khaiba ka amata leiramdre haiba RTI gi khuthangna khangba ngamle Imphal West gi Kwagaithel Moirangpurel leikaidagi Sanjembam Ananda Mitai kauba miyoi amana thakiba RTI gi paukhumda Jenims Authority na wafama sifongdorakibani haksangi phibam tongalaba miyoi singna Jenims da layeng balakpada makhoigi damak to khaiba washroom leibra haina hangkiba wahang amagi paukhumda institute asigi Director Professor L. Usarani na fongdorapagi matung ina asiguma makhagi khudongchaba amata leite hairi hakchanggi phibam soktilaglaba non-communicable disease patients sing amadi senior citizens sing layeng nabagi tokhaiba casualty room su leite haiba RTI gi paukhumda khangbangam ki lengang na miyamda kanaba phangaliba Pradhan Mantri Jan Arogya Yojana PMJAY gi makhada
ꯐꯪꯍꯜꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯒꯤ ꯃꯃꯤꯡ ꯈꯪꯍꯜꯂꯛꯅꯕ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯅ ꯍꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯑꯦꯖꯦꯟꯁꯤꯅ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯑꯦꯖꯦꯟꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯔꯛꯄꯅꯤ ꯖꯦꯅꯤꯝꯁꯀꯤ ꯀꯔꯝꯕ ꯀꯥꯗ ꯑꯦꯌꯔ ꯀꯟꯗꯤꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯌꯔ ꯀꯃꯤꯁꯅꯔ ꯐꯥꯎꯕ ꯖꯦꯅꯤꯝꯁꯀꯤ ꯀꯔꯝꯕ ꯀꯥꯗ ꯑꯦꯌꯔ ꯀꯟꯗꯤꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯌꯔ ꯀꯟꯗꯤꯁꯅꯔ ꯌꯥꯎꯕ ꯀꯥ ꯑꯃꯠꯇ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ PMJAYꯒꯤ ꯃꯈꯥꯗ ꯀꯣꯔꯁ ꯐꯟ ꯑꯣꯏꯅ ꯀꯌꯥ ꯌꯥꯝꯕ ꯁꯦꯟꯐꯝ ꯄꯤꯊꯔꯛꯄ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯐꯝ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯁꯉꯥꯏꯒꯤ ꯃꯍꯨꯠ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯕꯨ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯣꯏꯅ ꯁꯛꯈꯪꯕꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯅ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯃꯍꯥꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯁꯉꯥꯏꯒꯤ ꯃꯍꯨꯠ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯕꯨ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯁꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯗꯦꯕꯂꯞꯃꯦꯟꯇ ꯍꯛꯊꯦꯡꯅꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ